Koki militant sing operate toholaroi haiba thajaba pirakpagi khongjang handokhreba pawma naga taba mafam singda koki singna kanglon kaina sajilakdiba German road Tiger road khudaktagi thabak lefangadabani shugi camp sing naga taba mafam singda thamba yaroi haiduna Foothills Naga Coordination Committee FNCC amadi Joint Tribe Council JTC na naga ki mafam singna koki singna satok sin tawba thingbagi satharakiba khongjang tha amarungi matungda lainga ka yana purakpadagi handokre FNCC amadi JTC gi mihut singa Manipur lainga ki official singa nanpham kiba mi phamna naga namna khundaba mafam singda kanglon kaina tuan ba maming thonjinduna lambi sembagi satharakli ba thaba lainga na thingjinduna logyo ba mathau ta thabak sing lokhatpaga loinina lambi semba lephanba nagana namna khundaba mafam singda amadi anakpa mafam singda suspension of operation da ladiba group singi camp lehendaba amadi hana leiramlabasu mafam hongdokhibaga loinina nagagi lamsingda makhoigi thabak pangthokhandaba suda leiriba amadi suda leitriba militant group ki kedar amat nagana namna khundaba mafam singda satoksin amadi mathau tahondaba konsa khuldagi kautruk waphongdagi kangsup amadi singkhong singda leiriba Intervillage road ki lambi punamak miyamna sathok sin tawda hena khudong sananaba madi soida ngamdana lambi hangdokpa nagana namna khundaba mafam singda popi thandaba tharamliba popi sing khudaktagi manghanbigi thabak paikhatpa haibu wafamda amatu ani yanaki bu wafam gi matungina FNCC amadi JTC na lambi thingbigi sangsilama khongjang matam kharagi oina handokpa haina warep lokhi wari sanaki badura lauki bu warep singaduda amatu oina yanari haibigi FNCC gi makedigi convener NG Akhiu JTC gi makedigi convener Mera Sau Inka amadi Manipur lenga ki makedigi Joint Secretary Home Doctor Mayengbam Beto an khuyek pikhi Cabinet expansion gi damak Central BJP lusing basinga CM Khemsan unarabai ngarang Nungthil New Delhi ki dam Impal thadokhiba Minister Yumnam Khemsan Cabinet expansion ga mari lainana BJP Central leaders singa lakliba nongmani ni asida unarabai hai tha asigi mari da Yumnam Khemsan bu Manipur gi Minister oina wasak lauduna CM kiba Manipur lenga asida MLA nem Sakib Gen amadi MLA Losi Dikho bu Deputy Minister amasum MLA Gobidas Konthaujam amadi MLA N Loken bu Cabinet Minister oina wasak lokibani Rule gi matugina Manipur gi lairiba MLA humfu gi manungda Cabinet Minister gi pham taragani thoi phawba hap yabagi ayaba piri adubo ngarang phawba CM gi pham tharaga punna miyoi manga lengak sembegi wasak laukraba matung lemhori Cabinet Minister gi pham taret mention mangamdana lairakhiba siga mari leina se Minister Yumnam Khemsan gi ngarang sakhiba New Delhi gi khongsira sida BJP Central leaders gi unadun wari sanaragani haina press ta phangop thajabi yaba pawgi source mana makhata na hari source asigi matungina Cabinet expansion gi mari leina BJP Central leaders gi unabadana tana Manipur thokliba crisis asina maram oiduna ngasi phawba relief camp singna sangjafam lauduna lairiba IDP singna thengnariba khudong sadaba singi matangda su Union Minister kaya unaduna wari sanaraba yana lei panba yabari tha asigi taraga mapana Manipur lenga state ki thakta sinduna IDP singa physically amasum virtually unaduna Chief Minister Yumnam Khemsan unanaba duda IDP singna pukhalakpa wafam sing New Delhi ta satuna IDP singna pukhalakliba grievances sing adu center lenga ki lusingba singa unaduna taksingani haina Chief Minister Yumnam Khemsan IDP singda thajaba pikhiba su lekhrabane CM Khemsan gi peace process Manipur crisis manung ahan boina paiti masama manempo unaba Imphal da lakhiba Chief Minister Yumnam Khemsan lusingba popular government ama Manipur lakraba matung lamdam asida ingta pa hanjilaknaba lainga na tuan ba thabak thorong kya pekhatuna lakli Furup ani gi lairiba miyam IDP amadi CSO singda lamdam asida ingta pa hanjilaknaba honabada mating pangbiyu haina lainga na torakhiba apul adugi mahai oini English ngani ga kun ga homdoi gi me ahumdagi haurakhiba Manipur crisis manung asida ahan boina Chuchampur gi paiti masa mama ki Manempok Imphal da laktun unakri Chuchampur gi Anthony Naulo koba paiti nupa mana ma ki nupi okram
ꯖꯌꯥꯒꯤ ꯃꯃꯥ ꯎꯅꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯁꯤꯡꯉꯝꯈꯥ ꯌꯥꯡꯂꯦꯝ ꯂꯩꯀꯥꯏꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯇ ꯄꯥꯎꯗꯝꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗ꯭ꯔꯤꯉꯩ ꯃꯉꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯇꯒꯤ ꯌꯦꯠꯐ ꯃꯪꯒꯣꯜ ꯅꯤꯖꯅꯕꯒꯤꯗꯃꯛ ꯑꯣꯀ꯭ꯔꯝ ꯖꯌꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯦꯟꯇꯣꯅꯤ ꯅꯥꯎꯂꯣꯛꯀ ꯄꯥꯎꯃꯤꯁꯤꯡꯅ ꯎꯅꯈꯤꯕꯗ ꯃꯍꯥꯛꯅ ꯍꯥꯏ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯕꯅꯤꯅ ꯂꯩꯉꯥꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯅꯕ ꯂꯥꯛꯄꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯑꯣꯏꯕꯅ ꯊꯣꯏꯗꯣꯛꯅ ꯅꯨꯡꯅꯥꯡꯕ ꯐꯥꯎꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯕꯤꯛꯇꯤꯝ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯅꯤ꯫ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯕꯨ ꯑꯣꯏꯔꯣ, ꯃꯄꯥꯟꯗ ꯂꯩꯕꯕꯨ ꯑꯣꯏꯔꯣ, IDP ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯦꯗꯤꯀꯦꯜ, ꯏꯗꯨꯀꯦꯁꯟ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯗ ꯂꯩꯉꯥꯛꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯑꯦꯟꯇꯣꯅꯤ ꯅꯥꯎꯂꯣꯛꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯃꯤꯇꯩꯁꯤꯡꯕꯨ ꯎꯅꯔꯝꯂꯕ ꯃꯇꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯎꯅꯔꯝꯂꯕ ꯃꯇꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯨꯛ ꯆꯠꯀꯅꯤ꯫ ꯑꯐꯕꯊꯕꯛ ꯑꯃꯒꯤ ꯋꯥꯔꯕ IDPꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯗꯕ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯂꯩ, ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯍꯥꯟꯅ ꯄꯥꯡꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯟꯇꯣꯅꯤ ꯅꯥꯎꯂꯣꯛꯀꯤ ꯃꯅꯦꯝꯄꯣꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯨꯏꯔꯛꯂꯤ, ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯏꯆꯥ ꯏꯁꯨꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯉꯦ, ꯑꯗꯨꯕꯨ ꯐꯪꯂꯛꯈꯤꯗꯕ ꯀꯨꯏꯔꯤ꯫ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯏꯪꯊꯕꯒꯤ ꯃꯇꯝ ꯑꯣꯏꯔꯤ꯫ ꯍꯥꯟꯅꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯗꯨꯅ ꯏꯆꯥ ꯏꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯄꯥꯀꯤꯁꯇꯥꯟꯗ ꯇꯦꯔꯣꯔꯤꯁ 5 ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 2 ꯁꯤꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞꯇ ꯂꯩꯕ ꯈꯥꯏꯕꯔ ꯄꯥꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯆꯠꯊꯈꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯁꯨꯁꯥꯏꯠ ꯑꯦꯇꯦꯛ ꯑꯃꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 2 ꯁꯤꯈ꯭ꯔꯦ꯫ ꯄ꯭ꯔꯣꯚꯤꯟꯁ ꯑꯗꯨꯃꯛꯀꯤ ꯕꯥꯅꯨ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯦꯔꯣꯔꯤꯁ 5ꯁꯨ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯗꯤꯌꯥꯒꯤ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯥꯏꯕꯔ ꯄꯥꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯕꯥꯅꯨ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯠꯅꯥ ꯑꯜ ꯈꯋꯥꯔꯖꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯤꯍꯨꯝꯕ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯎ ꯑꯗꯨꯗ ꯁꯨꯁꯥꯏꯠ ꯕꯣꯝꯕꯔ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯇꯦꯍꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯄꯥꯀꯤꯁꯇꯥꯟ (TTP) ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯁꯨ ꯏꯁꯇꯦꯠ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯤꯠꯅꯥ ꯑꯜ ꯈꯋꯥꯔꯖꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯄꯤꯔꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯀꯦꯟꯚꯣꯏ ꯑꯃꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯈꯤꯕ ꯁꯨꯁꯥꯏꯠ ꯕꯣꯝꯕꯔ ꯑꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 2 ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯥꯅꯨ ꯁꯤꯇꯤꯗ ꯁꯨꯁꯥꯏꯠ ꯕꯣꯝꯕꯔ ꯑꯗꯨꯅ ꯄꯣꯈꯥꯏꯍꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯍꯥꯞꯂꯕ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯇꯨꯅ ꯃꯤꯆꯝ ꯑꯃꯗꯤ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯥꯗ ꯆꯥꯝꯃ ꯃꯄꯨꯡ ꯐꯥꯕ ꯉꯝꯍꯟꯈꯤꯗꯦ꯫ ꯄꯨꯡ ꯀꯌꯥ ꯅꯣꯡꯃꯩ ꯀꯥꯞꯅꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ TTPꯒꯤ ꯇꯦꯔꯣꯔꯤꯁ 5 ꯍꯥꯠꯄ ꯉꯝꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯃꯈꯥ ꯇꯥꯔꯤ, ꯑꯗꯨꯕꯨ ꯄꯣꯈꯥꯏꯒꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯊꯧꯖꯤꯜꯂꯛꯄ ꯁꯨꯁꯥꯏꯠ ꯕꯣꯝꯕꯔꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯍꯥꯟꯕ ꯃꯥꯡꯖꯤꯜ ꯊꯥꯈꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯂꯦꯐꯇꯅꯦꯟꯠ ꯀꯔꯅꯦꯜ ꯁꯥꯍꯖꯥꯗ ꯒꯨꯜꯐꯥꯔꯥꯖ ꯑꯃꯁꯨꯡ ꯁꯤꯄꯣꯏ ꯀꯔꯝ ꯁꯥꯍ ꯁꯤꯈꯤ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯗꯤꯌꯥ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫